Manipur boxing masana gi achob inot piduna na oida sana roi kaya masana asida Singh sinduna lamdam asidagi masak nabi boxer kaya puthok par achob thaudang lauram kiba Asian champion amadi Arjun award fangbatana tana Padma Shri fangkraba boxer Ngangom Dingko ngasi ayuk angan mad laikidrei mak masagi chahi nifuni thoirom sukre ningsing ba yabade Ngangom Dingko hokiba chahi listing ani taratare liver cancer nadun lerakibani mamang sahida su COVID-19 naki COVID naba Tungda lockdown number moiraga maki cancer lying with chaun kudong chada mayok naki boxing federation of India na mako airlift tawduna Manipur ki mapan da fawba lying na sinbi kibane adubu maki matam sang na narak cancer laina number moiraga sekta adlai ba maki yum dinga se ayuk angan mad lai kidabane sakna rab sanaroi navy officer abade coach oiramba Dingko na lai kidabada maike kiada gi nuai tab fongdo rakli hiramasida impact news ki pawda mama chahi tra manga tra truk hena boxing masana da Indiana malem gi thakta medal loba ngamduna nungai taba magalone lakhibadu Bangkok ki Kings Cup ta Manipur gi haukiba Ngangom Dingkuna gold medal lobutana best boxer gi mana phangduna malem gi thakta pangthokpa boxing gi masana da medal phangdabagi khawgang naraba India gi miyam da boxing gi norama pikhi masigi matungda 1998 ta Bangkok da pangthokpa Asian Games su Ngangom Dingkuna gold medal loduna Manipur amadi India gi miyam da boxing masana sigi anobi norama biduna masana su pamjaba miyoi lising ke ama thork pahukhe 1998 maktada mahak Arjun award phangkhiba kalona 2013 da mahakna lauriba thawang sing maruina sanabagi lamdam asibu leibak asibu malemda sakta khiba asigum kaya asi yenglakanda mahakpu India lengak na Padma Shri award kusinaki mahak nangsi lekhidabada tongan ba India gi makok thongba official sing prime minister president amadi sports minister yauna tongan mamekai kya gi awaba phongdorokle loinana mahak na chakhibada mention bangam roidaba ahoba amadi lehorogani hainasu nungaitaba phongdokle Manipur amadi India gi boxing gi puwari phalakpa matamda lamdam asidagi haukiba Mary Kom Dingko metongan ba afaubo sanar kya puthokhiba boxing coach El Ibomsa yaudaba yarwe ngasi Ngangom Dingko na leitabada boxing coach El Ibomsa na nungaitaba phongdorok pugalona mahakna Dingko bu chahi taraga mathorom tam ngariba matam adudagi hauraga karamna semlakhibagi habigi matangda thamoi shokna Dingko na lekhidaba nomina sida impact news ta pawdom lakhi sijiraba aigi satra isani yamna high inba yamna discipline leiba yamna dedicated oiba hard worker oiba adugumba isama masi mangre imutada mangna leitabasi Manipur khattagi mangjaba natana ekoigi India pumbagi ekoigi mangjabani maruina boxing ki fraternity da ekoigi Indian MSL boxing federation gi kanoda ekoigi aso amangba man mana angang yam pingi da sahi tara mathoi du matamdagi aina mabu tambirakibni yam nusiba paramdi kaino harga masi sindel homda leramdagi mafam asida pick up toruga special era game center da sei da ina thamgibani do mana so ibu lai dong na khanjaba mapa dong na khanjaba aina siam khanjaba adunani aina ngasi yam sokni hosik ma wangang se taselu nuai jati 1990 da asi Manipur da Agartala dagi posting laki matamdu da children home dagi angang sing ekoi state da sanaba ekoi resident no na ekoi sign selection toroga matamdu da aina sei da posting la matamda Dingko si marang marakta masi yam angang ori sapi papa marang marakta la aga ekoi sanabam sida masi ekoi miana sanadra kan da ekoi na luar matung da man back si haidring sanabum back de kinba kawba dagi ring matakta kakal kuchin chelaga thori da no ma sanabum adamai tawduna masi tawe nongmade su kadai de gino imo silaw ni koksel namin kai ko Dingko ko nang sida nukti gilai se kamai to no kana le sida kana oja ekoi gi kano gi sindrel hongi yamba sing sida le ande phare de nang hayeng digi horaga nang marang marakta nukti gilak no nang diam angang ori uji ndai masi yamna improve oi better leiri ba khoi gi se ji dele remi ba ndai da moi na taw digi man hen form ta bugumba sum top tongan ma monda ain u phungba Abadidi ekoi 91 gi 12 February dagi size de na ma sanaroi amman
oina enroll toroga masi leihibani dagi mana sahi ma phadana sanare bagi sahi ma phadrani de masi 1991 gi khigi national sub junior championship sima selection phang championship si ambala da pangthokpani madu da masi goal lor khibni ahan bo north gi oiba tongana regional oiba competition mayana mu su torme khigi state level natabida adum mayam se sima success oisalakpa masi gi sanar matung da 1994 da aina team pui YMCA International Boxing Championship Tournament है मतलब championship है मतलब से इधर मागी the best performance फी भाई बता रहे मीन था जो दबा international के आहान बा एरेना सुमान तारे नी ओरी बनी माई पुंसी की और देखिए ऐसे जगह इस लेडी बांग सिंह की जो इन्हों मान आहान बो ओरी बनी और देखिए माजी गोल गलोने ना best boxer लोग मुझे अतोपा नेशनल के लेवल दे क्या पंचर रो नेशनल लेवल तो फने हम लोग मान लोग तो मतलब लेते सब जूनियर डा यूथ डा और सीनियर डा को अदना अदमान तो उतना मागी कैरियर से तुम मामाई सुमप्पा देखी मागी सानू रो भाई तारे 1995 था मासी नेवी दा अखरी नेवी ऑफिसर सिंह तो मासी ज्वाइन तो होंगे and 84 or 94 की last ना तो 95 ना ले रहे हैं exactly तो comment book दी लेते रहे हैं अदम ले रहे हैं खाली और देखिए दी नेवी दे ले देखिए मासे अमुक है ना develop तो है तो मास होती है थोड़ा बहुत ऐसी चल करनी अकोई के अंगान सिंह के सामने में नहीं और देखिए एक मंदिर की ओजाना पेट पाई भी होना पाई नहीं कौन नहीं समाज तो उतना तुम तो उसी ना मान 1997 की किंग्स कप एक की एशिया कंट्री की कोई भी सावा competition में कल माना गोल गलोने ना बेस्ट बॉक्सर अमुक सलूक सले नेवी की ऑफिसर होने ले रमनी पीटी ऑफिसर होने ले रमनी अदुदी की माथा दो ओजा आई साइड लांगी ओजा के लिए मिनरसी हाइदन मादमा हैव द एफर बुंग नंग कोचिंग लाइन द लाको पाम दी हम फरे ओजा जो अल्लू रबनी ना नंग मो सिलोरो लोरे बुंग फरे नंग लाओ अन हारे मतुंग द अदमाइन तो दना एकोगी 2013 की दिसंबर द डेट फॉक द एक्जेक्टली निंगसंग बंगमद्रे दिसंबर द मासे सी मफम से जॉइन तवी ओजा इन माना सी खंगद लेखिदबजे आइगी यामना आइगी अमरुम द आइन खंजरम बा आइखोइना हल ओरबनिना आइखोइना तौबंगमदबा थबक मयाम मोइना अवांग इंटरनेशनल की एरेना द चलुरबनिना मोइदे नॉलेज खरा फंगगा शेयर तौगनी अंगांग सिंग द होगललिबा अंगांग सिंग सिबु लमजिंग लक्ताक गिनी हाना इन खलंबो वखल दो मधुमदी ओइबंगमद्रे इसोर मागी थौजानी मतंग पोक अफम ओम पोगा समाय तौदना मणिपुर इमागी मिचेत पोरपसे नंबो ओरेसनो I know Julie University Kumulam Park Sports Complex Taleriba Boxing Arena. Mafam Sidagini, Dingko Ngangom Digi Hauraga, Mahaki career Shamakiba, Lurena, Masina Maramurkanda, India, Amadi, Manipur, boxing and Inodama Piduna, Lamdam Masidagi, boxing Masana, Shibu Pamzeba Sanore Kiama Tortuna, Manipur Amadi, Indiabu, Malim da, Hen Masak, Takanba, Namkivani, Magnangasi. Tayong policy thautuna chatkhrabasu mahangna piramba inot mahangna piramba thauna aduna Olympic sanaroi kayama Olympic gold medalist kayama puthokna ba mangjaramba manglana du harokliba naharol singda tunginduna lakara matam singda Dingko gumba amadi malim gi thakda pangthokpa changdamnaba kiyada gold medal loba ngamba sanaroi kayama putholkani haibagi thajaba leiri Human person, Iru Mosagalo and Pomjari by Kitumayum Premchan, Impact News, Imphal.